ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯒꯃꯦꯟꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯑꯗꯨꯒ ꯐꯤꯜꯗꯅ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯧꯔꯕ꯭ꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯀꯝꯄꯤꯇꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯑꯃꯅ ꯍꯥꯏꯔꯒꯁꯨ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯃꯁꯤꯅ ꯇꯥꯛꯏꯗꯤ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯒ ꯒꯃꯦꯟꯀ ꯁꯝꯅꯗꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ ꯃꯁꯤ ꯍꯥꯟꯅ ꯃꯁꯤ ꯑꯃꯇꯪ ꯍꯥꯟꯅ ꯑꯩ ꯅꯩꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯁꯤ ꯀꯨꯀꯤ ꯌꯥꯝ ꯇꯥꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯋꯥꯔ ꯂꯩꯈ꯭ꯔꯦ ꯀꯣ ꯑꯗꯨ ꯄꯋꯥꯔ ꯂꯩꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯋꯦ ꯁꯤ ꯃꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃ ꯃꯣꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯐꯥꯎꯔꯒ ꯄꯣꯠ ꯆꯩ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯣꯏ ꯃꯅꯨꯡꯗ ꯏꯆꯦꯜ ꯑꯃ ꯑꯗꯨꯝ ꯆꯦꯜꯂꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯇꯥꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝꯁꯤꯡ ꯃꯣꯏꯗ ꯀꯔꯤꯝꯇ ꯄꯤꯕ ꯌꯥꯔꯣꯏ ꯄꯣꯠ ꯄꯤꯕ ꯌꯥꯔꯣꯏꯅ ꯅꯥꯒꯥꯅ ꯄꯣꯠ ꯑꯝꯇ ꯄꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯄꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯉꯁꯥꯏꯒꯤ ꯇꯥꯀꯨ ꯇꯀꯥꯇꯤ ꯈꯔꯅ ꯃꯤ ꯀꯥꯞꯄ ꯃꯤ ꯍꯥꯠꯄ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯑꯋꯥꯕꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯒꯗꯕꯗꯣ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯋꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯇꯝꯄꯥꯛ ꯂꯝꯗ ꯀꯨꯝꯃꯛꯄꯁꯨ ꯌꯥꯗ ꯆꯨꯝꯃꯤꯀꯣ ꯑꯗꯒꯤ ꯗꯦꯟ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯤꯕ ꯅꯍꯥꯟꯈꯣꯏ ꯅꯦꯄꯥꯂꯤ ꯈꯔꯅ ꯄꯣꯠ ꯂꯧꯔꯒ ꯊꯤꯟꯕꯤꯔꯝꯕ ꯗꯦꯟ ꯄꯥꯡꯒꯜ ꯈꯔꯅ ꯂꯧꯔꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯔꯒ ꯊꯤꯟꯕꯤꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯗꯨꯁꯨ ꯄꯨꯕ ꯌꯥꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤ나 ꯃꯣꯏ ꯁꯣꯏꯗꯅ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯃꯣꯏꯅ ꯃꯗꯨꯁꯨ ꯃꯣꯏꯒꯤ ꯂꯝ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛꯁꯨ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯑꯃꯁꯨ ꯀꯣꯛꯁꯜꯂꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯀꯣꯛꯁꯜꯂꯤꯅꯤ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯁꯤꯡꯁꯦꯀꯣ ꯁꯤ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦꯕꯨ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯗ꯭ꯔꯒꯗꯤ ꯅꯣꯏꯁꯨ ꯄꯤꯖꯔꯣꯏ ꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯁꯤ ꯊꯤꯡꯉꯩꯅꯤꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯐꯤल्म ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯤꯉꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯅꯥꯒꯥꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯆꯕ ꯐꯪꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯒ ꯆꯠꯄꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯁꯤꯅꯦꯕꯀꯣ एरियादु बीएसएफ की एरियानी माना कतोगदबनी रोड ओपनिंग पार्टी ओइना लेगदबनी अदुगम खुदोंग थिबा थोकपा याबा थौदोक मयाम सिंगदु थोकतनबगी अखोइगी सेक्शन थौरांग लखोप पुनमक सिंगसे बीएसएफ की नी को मसे आइना हाइब नते अखोइगी होम मिनिस्टर गोविंदास कोटोक जमना हाकी ममांगदा माना पाउमिसिंगदा पीबा वारोल अमदा हाइबनी को अदुगा लप्सेस लेब्रा लेतब्रा हाइबदुदी मा ओजि हाइबंगमदि मान हारि सिनेबको सिलेरि अदुना सिगी मफमसिदा अहानबदा नुपी मयामसिना नुपा मयामसिना लंबी थिंगी को लंबी थिंगी जी कवाई थिंगी है कांदा हुजके एम्बुस तौगदब मफमदु वानिंगै यौदिंगैदा नत्रा थिंगी जे संकाई विलेज दा थिंगी संकाई विलेज दा थिंगी थिंगबसी ngसागी अखोइ लाइव पोटो बीएसएफ खत नते मणिपुर पुलिस सु यावरे पुलिस दा अखोइ मुइद नतना रैपिड एक्शन पुलिस फोर्स सु यावरे नत्रा टियर गैस कापगा तंखाइरे अदुमक्तदा थारेबा नुंग मयाम अखोइ स्वाइदा ओरदि अमा निदिम तुरिना नत्रा मुइदेन थादो थमी अदुदि लाइरना टियर गैस न कापदा मुइ मरि मंगा सोकपदुदा असोकपा अमा होक संगलगा मुइना लाइकन बिनी मुइ लाइकन बि मिनुंग सिजबदि यंगको मुइदा उटपा मिनुंग सिगा अखोइ मैतैदा उटपा मिनुंग सिगा अनि सिगी केनबसे अखोइना सिदा भोक्ता सोशल मीडिया दा उ फंगेबको नुपी अमा सोए नुपी अमा सोकपदु ngसागी कनोरना अखोइ रैप कांगुना संगलगा मतेंगा पांगना लेदना लाइंग विदनगा तौबदो येंबो इ नुंगायबको अदुम पोतसु नुंगायदना खोइददि नुंगाय सिमले अदुना अदुतगी मुइदु लांथोखरे मई थाई नुंग लंजंदरा मिगी ट्रक सरिबा ट्रक मयामदो थुगाइबगी पोट मयाम अमा यावी अदगी नांथो कांदनेबा ngसागी खोइ टीएम कसोम एरिया सिदा नुंग गचले ngसाई जो हाबी है एप्रिल की तांग 19 को टीएम कसोम दनी सागी तांखुलगी मिसम अनिसी लंबी दमक्तदा एम्बुस तौरगा हालिनी को सीमा खोइन जंगदबनी मरी मंगा सोई को दुसो था सोई को सिमलेरे सिगी जगह सदा होजिके अखोइना एम्बुस ने तौरसिंगदा अखोइना एम्बुस ने ताबसि नाखोइदि सिक्युरिटी फोर्स ता एम्बुस तौबगी पाउ तानै को होजिंगना मिसम म्याम दंगक्तनी सिम तौरे अदगिदि मे 13 दा कोलेनगा कोजिंगदा मु तौरेदना एम्बुसम तौरे अरुदा अहुम हालेदना को अदगी ngasi amu ambush tore natra ayo den driver ama
ꯀꯔꯝꯕ ꯗ꯭ꯔꯥꯏꯚꯔꯅꯣ ꯍꯥꯏꯔꯗꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯩꯈꯣꯏꯒꯤ FCIꯒꯤ ꯆꯦꯡ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤꯅꯤ ꯑꯗꯨꯗ ꯀꯥꯞꯁꯟꯕꯗꯨꯗ ꯗ꯭ꯔꯥꯏꯚꯔꯗꯨ ꯁꯤꯔꯦ ꯗ꯭ꯔꯥꯏꯚꯔꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯔꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨ ꯁꯣꯛꯏ ꯅꯠꯇ꯭ꯔꯥ ꯑꯁꯣꯛꯄ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯗꯨ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯖꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯌꯦꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤ ꯈꯨꯜ 4-5ꯈꯛ ꯂꯩꯕ ꯌꯥꯝꯅꯁꯨ ꯂꯩꯇꯕ ꯀꯨꯀꯤꯗꯨ ꯌꯨꯝ ꯌꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦꯕ ꯑꯅꯧꯕ ꯇꯥꯕ ꯃꯐꯝꯅꯦ ꯃꯣꯏ ꯀꯥꯞꯄꯒꯤ ꯃꯐꯝꯁꯦ ꯑꯗꯨꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄ ꯑꯗꯨ ꯍꯥꯏꯕꯗꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯣꯏ ꯀꯩꯗꯧ ꯂꯩꯍꯧꯒꯦ ꯁꯤꯡꯗ ꯄꯨꯂꯤꯁꯅ ꯀꯩꯗꯧ ꯂꯩꯍꯧꯏ ꯗꯦꯟ BSFꯅ ꯀꯩꯗꯧ ꯂꯩꯍꯧꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯀꯩꯗꯧ ꯂꯩꯍꯧꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯌꯥꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯥꯟꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯐꯖꯕ ꯋꯥꯍꯩꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯉꯁꯥꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯂꯤꯁꯤꯒꯤ ꯇꯦꯛꯁꯥꯛꯁꯤ ꯀꯅꯥꯅ ꯄꯨꯗꯣꯏꯅꯣ ꯇꯦꯛꯁꯥꯛ ꯀꯅꯥꯅ ꯄꯨꯗꯣꯏꯅꯣ ꯁꯤꯅꯦꯕꯀꯣ ꯒꯃꯦꯟꯅ ꯄꯨꯗꯣꯏꯔꯥ ꯒꯃꯦꯟꯀꯤꯗꯤ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯁꯤꯟꯅꯕꯅꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯂꯩꯕ BSFꯇꯨꯅ ꯄꯨꯗꯣꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯅ ꯄꯨꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯒꯤ ꯇꯧꯕ ꯉꯝꯕ ꯀꯥꯡꯕꯨꯗꯨꯅ ꯄꯨꯗꯣꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯣꯠ ꯄꯨꯗ ꯌꯥꯗꯅ ꯄꯨꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯀꯥꯟꯁꯤꯗ ꯑꯩ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯅꯤꯀꯣ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯩꯔꯦꯡ ꯑꯃ ꯁꯨꯝ ꯇꯝꯃꯛꯄꯗ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦ ꯅꯍꯥ ꯅꯪ ꯀꯔꯤꯒꯤ ꯁꯟ ꯁꯦꯟꯗ꯭ꯔꯤꯅꯣ ꯍꯪꯉꯤ ꯁꯟꯖꯦ ꯅꯍꯥꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯟꯗ ꯄꯨꯖꯥꯔꯤꯅ ꯆꯥꯛ ꯊꯣꯡꯗꯦ ꯑꯗꯨꯒꯤ ꯁꯦꯟꯗꯕꯅꯤ ꯍꯥꯏꯔꯦ ꯄꯨꯖꯥꯔꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯅꯣ ꯁꯤꯡ ꯆꯣꯠꯂꯤ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗ ꯄꯨꯖꯥꯔꯤꯗꯨꯅ ꯁꯤꯡ ꯆꯣꯠꯂ ꯀꯥꯟꯗ ꯁꯤꯡ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯣꯠꯂꯤꯅꯣ ꯅꯣꯡ ꯆꯨꯏ ꯁꯤꯅꯦꯕꯀꯣ ꯅꯣꯡ ꯆꯨꯅ ꯆꯣꯠꯄꯅꯦ ꯑꯩ ꯆꯣꯠꯅꯤꯡ ꯆꯣꯠꯄ ꯅꯠꯇꯦ ꯍꯥꯏꯔꯦ ꯅꯣꯡ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯨꯔꯤꯅꯣ ꯍꯥꯏꯔꯒ ꯍꯪꯉꯣꯏ ꯈꯣꯡꯉꯤ ꯁꯤꯅꯤ ꯑꯗ ꯍꯪꯉꯣꯏ ꯅꯪꯗꯤ ꯀꯔꯤꯒꯤ ꯈꯣꯡꯉꯤ ꯍꯥꯏꯔ ꯀꯥꯟꯗ ꯏꯀꯨꯝ ꯊꯥꯒꯤ ꯈꯣꯡꯕꯅꯤ ꯒꯣꯗꯣ ꯁꯤꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗꯨꯗ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯥꯡꯈꯨꯜꯅ ꯀꯨꯀꯤ ꯃꯌꯥꯝꯗ ꯂꯥꯟꯗꯥꯔꯒ ꯏꯁꯨꯁꯤ ꯂꯣꯏ ꯉꯝꯒꯗ꯭ꯔꯥ ꯃꯩꯇꯩ ꯃꯌꯥꯝꯅ ꯀꯨꯀꯤ ꯃꯌꯥꯝꯗ ꯂꯥꯟꯗꯥꯔꯒ ꯏꯁꯨꯁꯤ ꯂꯣꯏ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯌꯥꯗꯦ ꯑꯗꯨꯒ ꯗꯦꯟ ꯅꯥꯒꯥ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯨꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯌꯥꯗꯦ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯇꯧꯕꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯔꯤꯝ ꯇꯧꯉꯝꯗꯦ ꯁꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁ꯭ꯋꯥꯏꯗ 이꿈 타기 콩버니 고고 인사키부도 아르마이 똑나 쿠키 싱나 똥 마tamda Manipur government karin tongomde natra Central government karin tongomde mapangandi kam kali government ani si kam kali satin na mapangan kan grab pot amani ko mapangan kan grab muise ngasagi ngamdaba hai si kamai ngamaktabano hai taragadi moi amatani habasi kari harujo no hoina sini ko aduna masida moina loisangena Manipur irang se central government na loisangena hek khallaga thabak tongdingai di bako Manipur irang se adam lei ras masi ma thajabiu akoina phaniyam na honrasu phaniyam na rally salasu protest phaniyam torasu central government na masi gi portion di loisala mage ne hek khanjingai di bako akoi awaba adam nangani then cookies na kakak tawgani akoi masel da khanaba hogani mi hatkani aduga singba nungai taba thoduk mayam mathang thorkani se ai ahan barau sai thamjagi